Kangpokpi IDP singna India ki President Draupadi Murmu ga unahan khide haina waraude hade. Manipur thokliba irang asina maram oiraga Kangpokpi district ta hangliba relief camp sing da lairiba internally displaced persons sing IDP sing numit nini ki khongsata lakheba India ki President Draupadi Murmu ga hakthengna unahan duna makhoi ki khudong sadaba sing paudam hanba phangkhide haiba gi matangda khamthengna warauba phongdokna rakle Kangpokpi de best toba district internally displaced person welfare committee ki chairman Paulilan Haukipna phongdorokpagi matungina irang asina maram oiraga tha kunthra mathoi Kangpokpi da hangliba relief camp singda lairiba IDP singi awaba amade makhoina thengnariba khudong sadaba sing yawba memorandum ama semduna Manipur da lakhiba president da pinaba sem sakhe adubu ngarang senapati district da president Draupadi Murmu na chief guest oiduna pangthokiba thoram aduda KD IDP amasung Kangpokpi gi IDP singna senapati tamna president bu unaba lakpada masing yamlaba security force singna lambi thattuna thamki haide amaromda KD IDP na president da pisin gani haiduna thorang lamba memorandum aduda makhoi gi demand sing haibadi Kangpokpi gi strategic oiba local sing da police outpost sing hangba amadi full blazed station ama tongana hangduna IDP singbo masa masa gi mayamda halanba PMAY housing assistant gi makhada hojik lupa lakh ahum imung amada pediba du lupa lakh tara dagi kun phawbugi manungda hegan hanba imphal dagi lanjana rakhiba Kuki IDP singna singda leba makhoigi mapa mapugi lam singda permanent settlement tawhanba Kuki singi oina tonganba route haibadi lifeline lambi semduna pungkun mari security ngakpa amadi nongmada changdaba yadraba polam sing transportation tawhanba imphal da leramba sidokhraba Kuki singi yum matik saba compensation piba yauri numenini ge khongsatta Manipur da thunglakhiba India ki President Draupadi Murmu na nahan imphal da pangthokpa thoram singda tampaki district singda hangliba relief camp dagi IDP singa unaduna wari watai sabagi khudong saba phanghalle aduga senapati district ta ngarang thunglakhiba President Draupadi Murmu ga Kangpokpi da lairiba IDP singa unahan khidaba se Kuki singbulenga asina namthaduna thamle haibasi mayek sengle haina Paulilan Haukipna phongdorakle Sakhangdaba miyoi singna Sengau lakpi khrabi maitar jonbi inaubida LMG na khudaki oina lupa lising mari mateng pangkhre pau hek tabada nungai taba thodo ama haukiba saisa tarama thoigi nungthil pung mari rom taba matamda wangjing bazar da maitar jonduna yumpu na bohoda ribi elangbam inaubi debi sahi homphumanga mapuroiba elangbam komol sing wangjing wangkhaigi Sengau potpham da thamlaga maital bora semlegaida potpham gi maninglom dagi satkhre haina social media da ubadagi maitar jonbi inaubi gi awabada saruk yaba oina like minded group LMG Manipur na khudaki tengbang oina lupal singmari mateng pangkhre haina LMG gi publicity secretary Rakesh Nauremna press da thadorokpa cherol amana haide cherol sina hai ngarang tengbang khongsat aduda group asigi thaumi sing secretary Ojit Chorokhaibam treasurer Kunjeswar Mangsatabam assistant secretary Surendra Ningomba executive member Rosan Moirangthe member PK Huirongbam Joy Thongam amadi Boinau Maibam na singba saruk yakhe tengbang khongsat aduga mari lena secretary Ojit Chorokhaibam na hai kaithal da potcha yonduna yum puriba ima event singi hek Sengau lakpa huran kheba amadi jali note paisa pisinduna pot lai khibagi wathok maramakta thokle asuguma thodo asena social media da thagalakpada miyam pumba wakhal nongai hande amadi Sengau huran bikraba lonbi kiyagi thamoi shokrabane maramasina kaithal punamakta potcha yonbiriba ima event singna matam chapada section bio kaithal haibasi drug addict kayagi potcha huran pham mapham ga chapanai maramaduna lalonbi khudimakna Sengau isaga loinana matam chapada loina bio haina LMG Manipur gi maikai dagi appeal torakle loinana mari lena balenga ki department su CCTV da sek toroga Sengau huran miyoi sing phana bohona bio haiba wafam su phongdorakle Okta lisat sat minaramba Torres amadi Priyanka numit mangani gi manungda sangjarkadabani haina KCP PWG na cherol thorakre lamda masgi nupi khunaibu aina thingkraba lalholok kanglaipa Communist Party People's War Group MC Unification KCP PWG na awangba thakta thamduna ikai khumnabaga loinana nupi oibagi ijat ngaktuna hingnaba honaringai serang asida kanagumba kharana nupi nupa oibagi lichat sajat kayabu mangthoknaba honariba se tasengna laibak thibani haina lup asina laujai
oktaba oktabiki lichachat minaraba Torres samadi Priyanka numit manganigi manungda lupta sangjarakadabani haina KCP lamyanba kumangi aro singkhainganbana khuyekpidana presta thadorokpa cherol amana hairi cherol sina hai lamda masigi ina khullaba culture saksa yuthak prije saksa amadi lamchat sajat pu hena awangba thakta pukhanaba honaringaida khunai sibu karisu leitana khallaga miramgi oktaba oktabiki yagi matau tamduna kanglaipak asidasu oktaba oktabiki lichachat minaraba Imphal West District ki mayang Imphal Thana awang laikai dagi takhelamam Torres sahi kungani thoi apokpa T Robindro amadi Thawal District ki Babu Bazar khong ahanbi dagi Gorti Mayong Priyanka sahi kundamanga apokpa G Priyo numit mangani gi manung dan lupta sangjarakadabani hairi serol sana hai nupi nupa oibagi amadi mioiba khunaina lotna section na amasung ikai khomna na thamjariba loncha chingbu karisu leitaba maongda yenghaidaba uhaidaba maongda oktabi gi video sing semduna social media da thadorokliba oktabi Torres amasung Priyanka na lupta sangjaraktuda masa gi maral sing yajagadabane karigumba oktabi ani asina numit mangani gi manungda lupta sangjaraktrabadi mapunsida nengsingduna lehorogadaba ahakpu serak piragane loinana lebak miyamna lamsat jawdraba oktabi ani gi mathakta bathabak lokhalakpada mateng pangbiu makhoi gi damakta wakat mi phamna singwa pangthokpuidana basu lup asina laibak miyang gi maphamda haijarakle popi thariba khulgi ningthau phagadabade haina mutum santi sagolban maino lerakna phongdorakrai nisha pambi thaba kuki oiro nagasu oirasanu khundugi ningthau phadabasi karigino laibak miyam khanabiyo national party gi palibalenga sibukari lenga kaubage police ki sai amana popi pambi gi maton Thadat piduna popi adu masa longhanduna pothok hena puthokle miyam su media da mayek segna ubiri miyam khanthabiyo sanglaba pulsi mahing asida national party gi langda miyam thuri bane aikhoi nungaina hinglibara wara hinglibara kari khanbiri afa fata asum aran khanba ngamdana hingba pulsi di miyoiba nate miyoiba na ngamdaba leite laibaksi mapu pandrai fataba miyoy kyabu yokhatliba national party ni khanthabiyo aikhoi gi laibaksi da palibasi congress amati BJP ni kauthupigano kumja 1949 dagi National Party ki makhada hingle laibak miyam aikhoi ngasi phawba nungaiba mikup amata phangkhide thamo shokna hingleba ireksa singne laibak sigi mapudi miyam ni miyam kari tawba tai haibadi khanaba mathau tai ningsingjabani nungsijaraba ireksa sing wakhal khanthabiyo kumja 1948 July dagi 1949 gi October 10 phawba telaba matamduda ireba asi ningkha tamna panjarame nok hek nganba October 15 da Bharat tinba numit asidagi laibak thiba oikhrabani wafam ase hagatna miyam da ningsingbiyo miyam aikhoi isana isagi warep lawbagamba mi amamam oisi mina selpiraga laibiyaba ahomba jiba ama oiragumse aibina khurumdana miyam da haijari makha sathajarakpada singda popi pambi thaliba sipu forest department mathau tawdabasi karigino forest reserve land haibadu manungda popi thabagi ayaba pithokrabara haibasi miyam gi wahangne androgi khoibu sing singkha mamang pang satliba Kotang kot khul hanagi khul maming kakni kauba phajakraba khul amalai mafam asi kuki taba khulni mafam sida government of India thaba signboard theli aduga mafam duda ganja thai nan Manipuri singda aina hangbada acre sawnga muk thaba loire haina tamlai khunja singi mi amagi nomogi khusuman lupa samrei pi aina hangjaning badi pothok adu lebak sida lairiba thabak phangjadraba naha singda employee oina lehanbirabadi phaba oigani khanjaduna ningsing jabane aikhoigi isa singna tawpham Pham khangdana makhut thekduna awaba khanglei sarkarna isa hana semdana misa hana semasibu karama wakhalono lamdam sida hingliba isa sing semgatpada mapi mapagi thodang lobiyo leiba ama sakhathan gi harabadi yum semgatkadabani haina thamlaklei PPAM na UN Secretary General da Serol Thaduna taksin khre hairi Lup tara taret ki apunba body ama oidiba Progressive People's Alliance Manipur PPAM na UN Secretary General da Serol ama International Human Rights Day 2025 ka mari leinana thaduna Manipur da rights to self determination gi universal oiba mapung phaba wahanthok adu phanghanaba India lengakta khanghanaba taksinkhre PPAM ki maikai thakhiba memorandum aduda International Covenant on Civil and Political Rights amasung International Covenant on Economic, Social and Cultural Rights
animaki Article 1 Reservation amasung Declaration dagi India government na withdraw tawduna right to self-determination gi mapung phaba wahanthok phanganaba UN Secretary General gi puning sangsale loinana covenant ani asina pidiba protection sing Manipur miyam amadi atai marginalized group singda mapung phana phanganaba thabak lokhanaba Government of India da khanghanbiyo Special Reporter Treaty Body sing amadi OHCHR yauna UN Human Rights System na hojik Manipur da oiriba human rights amasung humanitarian gi phibam asida kanam yengsangbiyo Sabsaba channel amagi kuthangda amadi international law gi matungina Manipur miyam gi hak phanghanbaga loinana matang kuina sanagadaba peace amasung justice puraknaba akanam yengsangbiyo haina su UN Secretary General gi puning sangsankhe PPAM da yawdaba lupsing adudi AITIM AMDSO Ampako Ama CPCM CRRM Pesok Pidam Imaki Maira Ganglai Panas MIYC MMTU MSA Nupi UMPC YP Amadi YCM ni hairi Madhya Pradesh to Congress MLA da hat kani haina kihalakhre hairi Sarpanch amagi mapuroiba aduna Congress MLA Kailash Kushwaha hatnaba phongna kihalakpa utpa sathiba video ama tholakibadagi Madhya Pradesh ki Sibapuri district political gi unkhanaba wangkhatkre hari assembly dagi MLA aduna mayumda halakpada video lohokhiba kihanba adagi asoba police investigation ama chatharakre Kushwaha ki matungena accused Prabhat Rawat sarpanch ama oiriba puja Rawat ki mapuroibane mage assembly constituency da laibane hari December 3 ki numidang da mangonda miyoi aduna hanna call tawrakhe mahaku athiba wahaina serakhe adudagi hat kani haina ki halakhi hari aina nahak halagane ai hanu nahaku politics kawhallagane haina Prabhat Rawat na hauju park sana sandokraba recording aduda haiba takhe mahaki makhong adu thudekna bu phawwa mahana kian khiamaso asiguma attack amagi de subnagi sahi ani ki jailda sera khaktani haina MLA aduda ningsing han ki haire video call da lairiba Kushwahana pakhum pikhi ayum da lai nahaki damak aina ngai tuna lai thoduk pumbada MLA aduna magi car da chatlingai video aduda namhau ki haire Sarpanch ki mapuroiba Prabhat Rawat na politics tagi mahaki bami muthalagadabani haina mangonda warning tawraduna phone da mangonda makhata na kihalakhi hairi wari sanabadu da kanagumba amana Rawat punamduna wangang hanbagum phawki haina Kushwahana kona haiki adubu madu mahanu sapchana makle pangamkhide MLA aduna wakat ama thangalaba matungda Sibapuri police na Sarpanch adagi mapuroiba gi mathakta case ama lokhotkre hairi Mikal pangthokadaba khanjikta ngaisilak West Bengal gi voter list gi special intensive revision SIR da pandam thamduna mai horaba warol amada Trinamool Congress lusingbi amasung Chief Minister Mamata Banerjee na state adugi nupi singda voter list review da karigma makhoi gi maming sing lauthoklabadi makhoina sakhum da sijinariba khulai sing paiduna thorang tawnaba khanghankhre SIR gi mamingda mama sing amasung machan mase sing gi hak sing adu nakoina mungadawribra election matamda nakoina Delhi dagi police purakani amasung mama sing amasung machan mase sing da kihangani ima sing amasung ichal inau sing kariguma nakoi gi meng sing kakthalaba tarabadi nakoi gi khulai sing lai chumdabra thong thak nabagi damak nakoina sijinariba tool sing lai nakoi gi sapsaba Tauna lay natra kariguma nakhogi mengsing kakhalaba tarabadi madu nakhoina lemna thak tharo dabani hana phongdokhe